ꯑꯃꯁꯨꯡ YouTube ꯆꯦꯅꯦꯜ taramna okchari channel asida lamlamgi phunga wari makhal mathengi thauram kayamuk puduna laksari khanjari aduna mayamna channel asibu nusibiduna subscribe tawbiyu masisu nungairaba wari ama puduna laksari wari gi maming Lukhrabi Macha wari haujarage Thaina mamangaida Lukhrabi amaga machanupa amaga khul amada tarak leijaboire machanupa duna piklingaidagi mabu chaungnabu honarakpada mamaduna leikai lana silangba chatli imthong yaina chakni phini chatli machaduna pungkak chaurakpa sahi 13 rom surakpa adwaida nongma mamada haiboire imana leikai umthong lana koina chakni phini duna aibu chaungnaba yokpirakle Haujikti nasasu saure imanaba mirak tinba ngamle ipangana su nomduna imabu thangnaba hotnajaragi imana nga phanaba khoi amata leibiyu masagi wasi tabada mamana kaithenda chatlaga nga phanaba khoi ama leibire khoijai khoirina singba sembiraga machada pibire machana mamanaba singa loinana numit khudingi turenda chatuna khoi chopada nga tungol amamam phaduna maduna mama macha chara nongkhanna boire nongmagi numiti khoi chobliba Lukhrabi Macha si nga amata phadredo nga phabagi mahutta turenda tautharakpa angakpa phangna phajaraba lei ama magi khoida thura boire lei asi asuki matik phajai uruba mi khudingma angaubagi matawgumi manam namubada ahal oirabasu naha oli Lukhrabi Machana lei adu la amada chiksinna yomsilaga mayumda puduna mamada pirure mamana ibungo masigi lei asidi onthongna phajakre achamba lei nate lairabi imai chana thamba matik chade haiduna magi mabungda pikhare mabungna amuk masidi aina thamba matik chade haiduna leipa adugi ningthauda katlure ningthaudu leidu hek ubada makhai phangna penkhre hairak poire hainupa nangna ngasi purakliba lei asi ubada hangakpana thengkhre asung ningthiba leidi taibangpan sida leibu leiramloi aduna ai ithanda chinba pamdre aigi leimasijagi amata purau ningthaugi yathang asi tabada Lukhrabi mabungna lei adu phanglakpagi asengba waridu lithokjabadagi ningthauna Lukhrabi Macha adubu manai masal khara tharaga kauhallure Lukhrabi Machana laklabada ningthauna hairai nangna khoida phabani hairiba lei asi onthokna phajakre aigi leimasijagi amataga purakho karigumba puraktrabadi nahak ngang soidana ongani ningthaugi arumba yathang asi kokta thongduna Lukhrabi Macha mama kainaramlaga awang pangna asum lakpoire asum lakpada pukri amagi mapanda sabi ningthaugi machanupi sabireima mata kharaga loinana irujaduna leibadu thengnaruredo Lukhrabi Machadu ubada sabireimana matasingda itasa asida lagliba nupase mangonda ai leiragadabani wafam asi matasingna ningthauda tamlure ningthaunasu ichana bu yarabadi phare adubu nupa machadugi mawa amuktangdi hangkhige haiduna hangbada Lukhrabi Machanasu yaraduna anidu ningthauna chaungna luhongbire adudagi Lukhrabi Machadu sabireima luhonglamlaga angakpa lei adu thiba amuk thoklae awang pangna sum lakpada nganureima thengnaduna mabusu luhongduna lauramlaga amuk awang pangna amuk lakpada amuksu khunureima thengnaduna mabusu luhongduna laure khunureimabu luhongduna lauraba matungda magi mapa khunu ningthauna Lukhrabi Machana lakliba khongchatki maram khangladuna hairakpoire ibungo nangna ni thiriba angakpa lei adudi tu adagi pukri maya ase asida haubani wa asi tabada Lukhrabi Macha yamna haraure pukri maya aduda chatlaga leidu ama heklaga ningthijana yomsilaga magi nupi ahumga loinana mayumda halae mayum yaraba matungda konungda chatuna leidumasu ningthauda katle ningthaudu Lukhrabi Machagi tawbangamba matik magundu ubada hena kalakre manai samkakpa chanbaga loinana lona chikna wa tanaba haukhre aduga hairakpoire angakpa leibu purakpa ngamba nangdi achamba mi natedo yengu se aigi konungi mamang thangbada leiriba leitangai maraksida thoiding pom haidokani masi nangna nonganbada maru amata chithadana khungatuna pairamgadabani madu ngamdraba nahak angang onba soidrabani
ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯄꯨꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯋꯥꯈꯟꯅ ꯐꯨꯡꯕꯪꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯝꯃꯨꯕꯗ ꯈꯨꯟꯅꯨꯔꯩꯃꯅ "ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯕꯤꯅ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯖꯒꯅꯤ" ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ ꯃꯄꯨꯛꯅꯤꯡ ꯈꯔ ꯇꯞꯊꯔꯕꯣꯏꯔꯦ꯫ ꯑꯍꯤꯡ ꯑꯣꯏꯔꯦ ꯈꯨꯟꯅꯨꯔꯩꯃꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯏ꯫ "ꯍꯦ ꯏꯄꯥ ꯈꯨꯟꯅꯨ ꯅꯤꯡꯊꯧ, ꯏꯄꯥꯅ ꯆꯥꯟꯕꯤꯗꯨꯅ ꯏꯇꯥ ꯈꯨꯟꯅꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯎ"꯫ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯈꯨꯟꯅꯨ ꯅꯤꯡꯊꯧꯅ ꯈꯨꯟꯅꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯏ꯫ ꯈꯨꯟꯅꯨ ꯃꯌꯥꯝ ꯂꯥꯛꯂꯕꯗ ꯈꯨꯟꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯇꯥꯆꯥ, ꯅꯈꯣꯏꯅ ꯅꯇꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇ ꯊꯣꯏꯗꯤꯡ ꯄꯣꯝꯃ ꯍꯩꯗꯣꯛꯂꯤꯕꯁꯤ ꯃꯗꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯕꯤꯔꯒ ꯄꯩꯁꯨꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯍꯟꯕꯤꯈ꯭ꯔꯣ"꯫ ꯃꯇꯥꯒꯤ ꯋꯥ ꯇꯥꯕꯗ ꯈꯨꯟꯅꯨ ꯃꯌꯥꯝꯗꯨ ꯄꯥꯏꯈꯔꯦ꯫ ꯊꯣꯏꯗꯤꯡ ꯄꯣꯝꯃ ꯍꯩꯗꯣꯛꯂꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯒꯤ ꯃꯔꯨ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯕ ꯃꯈꯩ ꯈꯨꯟꯒꯠꯇꯨꯅ ꯄꯩꯁꯤꯜꯂꯝꯂꯒ ꯈꯨꯟꯅꯨ ꯃꯌꯥꯝ ꯃꯔꯝꯗ ꯍꯟꯈꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯊꯣꯏꯗꯤꯡ ꯃꯔꯨ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯂꯒ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯕꯗ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯁꯝꯀꯛꯄ ꯑꯃꯨꯛ ꯇꯥꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯧꯈꯠꯂꯒ ꯍꯥꯏꯔꯦꯗꯣ, "ꯅꯪ ꯇꯧꯕ ꯌꯥꯝꯅ ꯉꯝꯂꯦ꯫ ꯐꯔꯦ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯗꯤ ꯑꯩꯅ ꯐꯧ ꯁꯪꯕꯥꯏ ꯑꯅꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯩꯊꯒꯅꯤ꯫ ꯃꯁꯤ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯜꯂꯒ ꯂꯩꯔꯥꯏꯗ ꯄꯩꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯟꯒꯅꯤ"꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗ ꯍꯟꯈꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒ ꯇꯥꯟꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯅꯨ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ, ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯖꯒꯅꯤ"꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯉꯥꯅꯨꯔꯩꯃꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯉꯥꯅꯨ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯄꯣꯏꯔꯦ꯫ "ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯀꯧꯖꯕ ꯑꯁꯤ ꯇꯥꯕꯤꯌꯨ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯗꯨꯅ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯏꯇꯥ ꯉꯥꯅꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯎ"꯫ ꯃꯆꯥꯅ ꯍꯥꯏꯖꯕꯗ ꯃꯄꯥ ꯉꯥꯅꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯗꯨꯅ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯉꯥꯅꯨꯔꯩꯃꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯦꯗꯣ꯫ ꯉꯥꯅꯨꯔꯩꯃꯅ ꯃꯇꯥ ꯉꯥꯅꯨ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯇꯥꯆꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯇꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯅꯤꯡꯊꯧꯅ ꯐꯧ ꯁꯪꯕꯥꯏ ꯑꯅꯤ ꯍꯩꯊꯈ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯐꯧꯁꯤꯡ ꯑꯗꯣ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯂꯣꯏꯔꯒ ꯏꯇꯥꯁꯤꯡ ꯍꯟꯕꯤꯈ꯭ꯔꯣ"꯫ ꯃꯇꯥ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯖꯕ ꯃꯇꯨꯡ ꯏꯟꯅ ꯉꯥꯅꯨ ꯃꯌꯥꯝꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯇꯥꯟꯅ ꯆꯠꯂꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯩꯊꯈꯤꯕ ꯐꯧ ꯁꯪꯕꯥꯏ ꯑꯅꯤ ꯑꯗꯨ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯩꯁꯤꯜꯂꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯅꯤꯡꯊꯧꯒꯤ ꯌꯥꯍꯧꯉꯟꯕ ꯃꯅꯥꯏꯁꯤꯡꯅ ꯐꯧ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯩꯁꯤꯜꯂꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯍꯦꯟꯅ ꯀꯤꯔꯛꯂꯕꯣꯏꯔꯦ꯫ ꯃꯅꯥꯏ ꯁꯝꯀꯛꯄ ꯐꯠꯇꯕꯒ ꯇꯥꯟꯅꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ, ꯍꯤꯡꯐꯝ ꯁꯨꯡꯂꯩ ꯂꯩꯔꯣꯏꯗꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯇꯨꯅꯔꯦ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯕꯨ ꯀꯧꯔꯒ ꯍꯥꯏꯔꯦ, "ꯍꯥꯏ ꯅꯨꯄꯥ, ꯅꯍꯥꯛ ꯅꯇꯤꯛ ꯅꯒꯨꯟ ꯌꯥꯝꯅ ꯂꯩꯔꯦ꯫ ꯐꯔꯦ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯇꯪ ꯂꯧꯔꯨ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯄꯥꯟꯗ ꯃꯩ ꯍꯧꯗꯨꯅ ꯊꯝꯒꯅꯤ꯫ ꯄꯥꯏꯗꯨꯅ ꯀꯨꯝꯊꯈꯤꯅꯕ ꯋꯥꯁꯥꯡ ꯑꯃꯁꯨ ꯌꯨꯡꯒꯅꯤ꯫ ꯅꯪꯅ ꯍꯣꯔꯦꯟ ꯃꯈꯥ ꯌꯧꯔꯛꯂꯒ ꯏꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯁꯥꯡ ꯑꯗꯨ ꯅꯣꯝꯃꯛꯎ꯫ ꯃꯇꯝꯗꯨꯗ ꯃꯊꯛꯇꯒꯤ ꯅꯪꯅ ꯇꯤꯛꯅꯕ ꯃꯩ ꯍꯩꯊꯔꯛꯀꯅꯤ"꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯈꯟꯕꯣꯏꯔꯦ, "ꯑꯣ, ꯍꯟꯗꯛꯇꯤ ꯑꯩ ꯅꯥꯟꯊꯣꯛꯐꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯗꯅ"꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯋꯥꯇꯥꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪꯒꯤ ꯋꯥꯔꯣꯜꯗꯨ ꯇꯥꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯕꯨꯡꯉꯣ, ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦ"꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯁꯕꯤꯔꯩꯃꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯁꯕꯤ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯄꯣꯏꯔꯦ, "ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯀꯧꯖꯕ ꯇꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯇꯥ ꯁꯕꯤ ꯃꯌꯥꯝꯗꯣ ꯅꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯎ"꯫ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯕꯤ ꯃꯌꯥꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯏ꯫ ꯁꯕꯤ ꯃꯌꯥꯝꯗꯨ ꯌꯧꯔꯛꯂꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯔꯛꯄꯣꯏꯔꯦ,
Itacha, nakoina nata aigi iteng pangbiyu. Imungi phunga lairudagi konungi sumangda tauriba kom adu yoba phauba mi amana lepa chanba yaba makhul ama hutpiyu. Aduga mayam hanbikhro. Mata sabiramegi wa asi tabada sabi mayamdu lainungda mi amana lepa chanba chatpai chanba leikhul ama hutle. Aduga konungda tauriba kom aduda phawgalaga mayumemda hanakare. Thorang punamaksi loire khanglabada Lukhrabi Machagi imung adu ahingduma harauna pothaduna leiraboire. Nongale Lukhrabi Machagi asi lebak chatpagi angakpa thodok adu yengba lakpa mina komgi akoibada krik krik inana lepkhare. Lukhrabi Machana karisu thoksadaba saraduna komgi manakta tapna changsilaga leptuna leiriba angam athoksing nithau maharani na chingbadu mathang mathang khurumjare. Aduga hairakpoire. Angam athoksing aduga leibak praja punamak aigi hantaki khongchat asi mahi yanba oijage. Ining thogi lekhidraba ahal laman ipa ipu singdugi paw amata lawjaruraga haktan amu hanjarake. Horen aina makha asum kumthakibada karigumba inglaklabadi wa asi nomjarake. Matamdada mathakta mai hogduna thamliba mai asi haithabirau. Mayam punamak yare Lukhrabi Macha komadugi manungda yungliba wa adu paiduna tapna tapna kumthakre. Sabi singna hulamba surung adudagi machindu yaure. Khanglabada yungliba wasang adu numlakpoire. Mana wasang adu hek numlakpada mathaktagi mayamna achakpa sing maitan mayamdu amutang haidarakpabu maina komdu phunna chakhiboire. Komda Lukhrabi Machadi leipaki apaba phaklang adu makhongna kaubadagi ningkhaiduna sabi singna hulamba leikhul adugi manungda changkhre. Aduga mabu ngaiduna leiramba sagol apaibi adugi mathakta tongkhatuna laklaga mayungi phunga lairuda phawgatuna nungaina pothaduna leiraboire. Konunglomda Lukhrabi Macha adu sikhre aina lauraduna mi punamak magi mayumda hanakre. Ningthau amadi manai samkakpa phattaba anido haraubagi ngamkhai leikhide. Acha athak mayam tawduna ahingdu lele. Nongalaga Lukhrabi Machagi mayumda mi thaduna maran mathum araiba pukhalaknaba chalhalubada Lukhrabi Machana phampham phakta phamduna hidak pu thakduna leirambadudadi ningthaugi manaisingdu asiba mi hingkatlagle haiduna pakhatuna chilaklaga ningthauda tamlure. Ningthauna mi thaduna Lukhrabi Machadubu kauhalure. Wari asum sanabada Lukhrabi Machana iningthau ibungogi ipa ipu punamak nungaina leihawi. Adubu samkakpinaba ahaiba samkakpa lehaudabadagi samna koidi marang kaina chomhaure. Haibadagi ningthauna thajaraduna adudi aigi inai samkakpa thadaba yadredana karam tawna chatkani hanglakpoire. Lukhrabi Machana nanai aina chatpadum adum haina dum chatkani haibadagi kom maina chingba thorang tawre. Samkakpadusu magi samkaknaba khulai upudu puraduna kom manungda kumthakre. Ngayak lairaga wasang adu nomlakpadagi mathakta mayamna mai haithaduna samkakpa phattabado kom manungda maina chaktuna siri. Samkakpa adu sikhibadagi ningthau adu mathanta loksing laktuna Lukhrabi Machaga marup sanare. Mabu phamnaiba hapiduna leipak wayen thaudada tathok taksin tawnaduna nungaina pankhare. Wari asina aikoida takliba poktakti ningthaudi manai makha poli. Manai phattabagi makha poluba mawa lauruba ningthaudo mi manghannabagi wakhanda ngakta pothaba phangkhide. Manai phattaba maina chaktuna sikhraba ningthaudo mamaida bhab taraktuna afaba ningthau ama oikhi. Wari asi matang asida loijare.